HOUJIK LEIRIBA TOURAKLI SHUBA Manipur Legislative Assembly asi dissolve TOUDUNA Nouna Meekhal Pangthoknaba Manipur Pradesh Congress Committee Mpcc na demand Tourakli ngarang niti aipa chutekta leiba thambal sanglen amadi leibaga sigi mafam khudingmakta Samvidhan Hatya Diwas Thawram Pangthokhiba aduga mari leinana ngasi Congress Bhavan da paugi mifam ama pangthokre MPCC gi makok thongba official sing yauna pangthokhiba paugi mifam aduda MPCC gi president su oiriba Wangkem AC gi MLA Kaisa Mega Sandran hai kumjali singamaga chamapan hunputara mangagi June 15 da matam adugi Prime Minister Indira Gandhi na leibak asida National Emergency thamkhiba do Constitution gi provision matung inani leibak asida emergency thamkhiba do law gi wangmada thamkhiba nate Constitution khungauna basu nate matam aduda BJP amadi RSS na leibak asigi tongan ba mafam singda irang thokhalakduna leibak asi kangkhong chaiba phibam ama ohelakpadagi tangai fadana emergency adu thamjinkhibani matam aduda lengang na emergency thamjinkiba do BJP na miyam da lan uhaliba asi yamna laibak thibani kumjali singani tara mari dagi Narendra Modi na leibak asigi Prime Minister oirakhibadagi BJP gi lengak asina leibak asida lauthoktaba emergency ama thambaga pangkhak oina leiribani BJP gi lengak asina leibak asigi naha kaya gi right matli freedom of press phauba khongaw nari leibak asigi mayokta wangang basing machin menduna phaba punbagi thabak chathari Manipur da su lengak ki mayokta wangang luba journalist kaya phaba punbagi thabak chatakhibani BJP gi lengak asina lauthoktaba emergency ama leibak asida thamlibani BJP gi lujadaba thawong sing asigi mayokta Congress party na Samvidhan Bachao campaign chathaduna lakpani Congress na chathariba campaign asi kibadagi maduna thainaba BJP na Samvidhan Hatya Diwas chatharakpani tasengna yenglagadi Constitution khongaw nariba asi Congress party nate BJP ni haina mahakna phongdokhi mahakna makhatana hai ngarang Manipur gi hanigi chief minister na kumjali singani kuntareta pangthokadawriba Manipur Legislative Assembly Meekhalda BJP na seat nifu gi mathakta maipakani haina phongdokiba wafam adu angakpa poi handaki tamasi loidringaida mathangi tamgi wafam phongdorokpa asi yamna tayonaba amani amaromda hanagi minister amana Congress ki MP da maral kaya sizinduna wafam kaya phongdokiba do daita leitaba wangangni HOUJIK staraduda leiriba pyar lengak asi thataruk pharakadawre pyar gi lengak asina miyam gi wakat tabidri lengak asida aikhoina asa tawningai leite pyar gi lengak asina MLA gi wakat fauba tabiban nate maramaduna miyam amadi miyam gi mihut ki right ningthina phangnaba HOUJIK leiriba taranithoi SHUBA Manipur Legislative Assembly asi dissolve tawraga anoba Meekhal Pangthoknaba MPCC na demand tawri haina mahakna makha taki thataruk pharakadawre president rule shu adagi kayam kuina president rule thamgidage Manipur da ekoi matam kharagi arrangement tawdu phare constitution piba provision ni ekoi respect tawi but miyam gi oiba ekoi hujik bisam amana sarkar sida karimta haiba ngamde even the MLA sing prajagi representative ne hariba leiba MLA ekoi karimta sarkar sida haiba da chatpada adagi demand tawda chatpanate prajagi interest ta sima wale na haiba da tabiba nate maramdi ekoi gi rights leite maramaduna constitution na piba article 356 na pibu oiragasu masi ekoi gi hakti anamana leite maramaduna ekoi gi hak leinaba prajagi hak leinanaba fresh we demand to dissolve the assembly and fresh election ano election na torkanda miyamsi santi porokpa ngamnaba welfare poroknaba amasung chawhut pa leibak am oinaba state am oinaba honabada masida ekhoina hena pungning lausali